ngarang ki Nambol sabal lekai de ambush tawba adu yaningde amadi mirakta nongmai kapa yaningde haibu kholau ka loinana Nambol bazar da rally chatkhre ngarang Nambol bazar ki ambush ta sizinabani haina thajaba ben ama police na phangkhre hairi makhataba pau ngaiminase Nakalamuram da ngarang ningthokong awang khunau dagi thoksum roman kauba ama phare haina ningthokong bazar ban tawkhibado Manipur police na KCP noyo ne haina phongdorakle mangondagi mobile phone amaga sim card amaga phangle haina thagalakle Thadou NP Manipur Thadou NP Mizoram amasung Thadou NP Assam ge apunba warep amagi matungina kuki singna donation torokpa natraga any form of payment da mateng pangdanaba lauthokre AR gi DG na Ccpur da chatkhre hairi National Security amasung Social Cohesion haiba Assam Rifles ki wasak anibo amuka haina Jasil handuna ngarang Assam Rifles ki DG Director General Lieutenant General Vikas Lakhera ABSM SM na Ccpur District ki forward area sing da mapung phaba khongsadama chatkhre haina Headquarters IGAR South ki PRO na thadrokpa cherolamana haidi DG ki khongsat adu Border Security Operational Review tawduna hauki DG na hujik oriba phibam amasung sensitive oiba mafam singda deploy tawba troops singi operational readiness yengsin ki haina cherolasina haidi DG na Zomi Council amasung Kukizo Council yauna CSO Civil Society Organization singi mihur singa unaduna wari sanabata natana ex servicemen nipugani thoi widow kulumdoi amasung birnari amagasu unaduna wari sanaki haina cherolasina haidi Doctor the khut thaba rims na yaning da phongdorakle thas gi taranipan gi numidang athengba da patient amage attendance singna rims hospital gi casualty department da duty taba nupi doctor amada khut tha khibagi thong adubu National Institute of Medical Sciences rims Imphal na kanam ongda yaning da phongdorakle masigumba medical professionals singna masa gi duty tawringai da himsa gi thabak sathaba ase yaba ngamloi amasung healthcare da leiba ikai khumnaba thajaba amasung cooperation gi sanabi gi wangmadane Doctor nurse amasung staff singna patient singidama kathoktuna thabak tawduna lakpada miyoibagi punsi kannaba khudong thiba kya mayok naduna thabak tawri makoida attack tawba si lanai miyoi amada tawba nate atubu healthcare system da tawbani hairi hiramasigi matang da mari lainaba authority da report pi khibaga loinana ningthaujam Hemant Singh apoko laikhidraba Birda Singh laifam sagolbam thingom laikai Laibagi matakta ain jo action lokhanaba FIR ama loss tawkhre Medicare Service Institute amada thabak tawriba mi natraga lanthumda manghan takhanbagi thabak satharibani Manipur Medicare Service Person and Medicare Service Institution Prevention of Violence and Damage to Property Act 2015 gi makhada serak phangningai oi hairi Governor ki tarakani thui shuba Sangai Festival ki manglan chatliba sahida Sangai Festival hena chauna pangthok naba governor na pautak pikhe May 3 2023 dagi Manipur da kaluk masal gi tamthiraba lan thorokpana maram oiraduna hujuk phawba pangthoktana lakliba Manipur Sangai Festival ki tarakani thui shuba edition chatliba sahi 2025 asidadi hana dagi hena chauna amasung maipak na pangthok naba governor na mari leinaba lenga ki officer singda pautak pikhe ngarang rasbaban da tongan da mifam kaya governor na Siya laudana matang pangthokhi mifam sing asigi manungda chatliba sahi 2025 asida pangthokpham thopliba taragani thoi shuba Manipur Sangai Festival gi matangda kupna khanakibata natana lamdam asidagi hawdokiba polobu Manipur gi unique selling proposition USP ama oihanabam amasung government polytechnic ta mayoknariba khudong chadaba sing kokhanbagi matangda khanakhi mafam sing asigi manungda tongan ba agenda sing puthokduna khanakhi agenda sing asigi manungda handak sahida pangthokpham thokliba Taragani Thushuba Manipur Sangai Festival gi matang da su khanaraduna festival asigi damak lokhalakliba thorang sing amasung festival asigi manung channa pangthokadaba program sing gi matang da su khanakhi awaba tarba khunja lomi sing gi khanbiraga lenga ki maikai de governor na miyang sangbi haina MLA Surja Kumar na phongdokhre awaba tarba khunja lomi sing gi khanbiduna lenga ki maikai de governor na miyang sangbi yu handaki khanghaudana thorakliba sing isau asimayok nabada khudong thiba nangliba khunja singbo akhalaba tengbang pibiyu haina khangabo SG MLA Okram Surja Kumar na phongdokhre wafam singara MLA na isaugi awaba mayok noriba thobal SG imung satra romde assembly constituency asigi MLA hanagi minister Okram Ibobi gi maikai dagi nongmada tangai fadana changdaba yadraba jana thangnaba polam kaya ngarang dagi yenthokpa hawbada saruk yaraduna mahana phongdokhibane ngarang assembly constituency asigi MLA ki masanu pasu oiriba khambo SG MLA Okram Surja Kumar na laisang teng khong manung dagi isauna saitheng piraba imung sani marfuromda jana thangnaba polam sing yenthokpa
hauraduna mahana makhatana haikibada thasigi taramathoi amadi taranithoi leptana churakiba nongjuna maram oiduna khanghauduna thobal turelgi imai wangkhalakibana maram oiraga assembly constituency aski mafam kaya khetre lekai wangmataba mathak lekai wangmataba doctor maning awang lekai thobal kaitel maya ningombam sabal tongba moijing laisang them amadi thogdamna singba khul kya da sauna sai theng pidi maroina khul sing asida nga gi pham toba ngami kya gi pukhri da gi nga kya manghan khre lofam singda hoba opal kya su manghan khre manipur ke semelon gi phibam yamna phatana laidingai gi cherak sida maikai asong gi longmi singna amuka hena wabana kham theng ba habadu yore oirakliba phibam sida governor na aikhoi gi hana da gi hiram kya da waduna ta laklaba longmi amadi ngami singi khanbiduna mari lena balenga ki fishery department amadi agriculture department gi miyoi sing thabirakuna handaki isauna mahan tahan kraba lokpham sing amade ngage farm sing sining tina yengsal hanbiyo haujiksu pandemic ki moongda ngayo farm sing dagi nga kya siduna tawkhalakpa lepte asigoma phibam sida governor na ahakomi yengsang biyo haike Uttarakhanda asiba haksang mga phangle sikhiba mising taret sure ani thiba khangdri Uttarakhand gi Chamoli district ta akanba nongjuna maram oiraga haukhiba numit ni sida singning khaiba amasung laikhom lainang sen tharakpana yum kya phomjin khiduna hojuk phawa mioi kya thiba phangdana lakhibadu ngasi rescue team singna laikhom marakta gi asiba haksang mga phangba ngamkhre hari asiba haksang mga asi tharaga numit ni asida Uttarakhand sikhiba mising taret sukhre hoje mioi ani thiba khangdana lairi hari ngasi phangpa ngamkhiba haksang mga adugi manungda maridi kuntari laga phali khungangdagi ne akanba nongna singni khaiba amasung khudaki isaukthokhanduna kuntari laga phali kuntari laga sarpani sera amade durmi khungang singda sauna ama ata thon khibani hari numinini asida maphamasda leiba yum ni phumanga amasung sangol tara mga phungjin khi thiba khangdana leiriba mioi ani adu rescue team singna leptana thi humbagi thabak sathade ngarang kuntari laga phali dagi rescue team na mioi mga kanba ngamkhibani tarani thoina asopan yaukhi hari GST rate kakthabana yumkai saba construction sector da phagat hangadori hari maro aba construction materials sing amasung service sing da GST rate hantahanbana yumkai sabada hena sel tinghandaba infrastructure sading hantahanba amasung thabak phanghanbagi khudong chaba sing hena lehanba ngamgani panari hana ngarang thokpa official warol amagi matungena hairi nauno semtok sadokadoriba se national mission of housing for all ga mapung phana manarabani amade smart city sing metro project kumba achoba thaurang sing amadi sangadaba sading hantahanduna paikhatba atopa urban amasung rural infrastructure development sing rasu mateng oigani hari masigi mathakta makhoina construction sector da hena saubo private investment tawbada puning thagotnaba sem sare haina zerol sina hari GST 2.0 reforms ki saruk oina bilati mati de loramba tax rate asi sada 28 ki sada 18 da hantakhre masina building ama sabagi bilati mati ki apunba sading asi sada taramanga daina kun phawba hanthagani amadi apunbagi oina construction ki sading su sada tarama thoirom sangani hari particle board chinda GST sada tarani thoide ki sada manga da hanthaba asina MSME na pangthokhanba structure sing cluster sing kana hangani amasung eco friendly based housing solution promote togani masiga manana marble amadi granite blocks in the GST rate asisa da tarani thoidagi sada manga da hantahanbana flooring da cell sangba hantagani aduga nung asibu puthokpa state singda thabak lak phamhangani take rate asi brick sand lime brick ki job waki oina su sada tarani thoidagi sada manga da hantakhre masina apikbu yum sabagi sading hantahale amadi MSME na operate tawba check sabasing su support tawri masida natana GST asi sewage treatment services da sada tarani thoidagi sada manga hantahanduna CETP adoption green job sing amasung sustainable waste management puning thawar hale haina zero sinama khata na phongdorok lei